Yanggoi sanana. Danong saba, nangbu nupiga mata koijadro, koksen chilo. Adu oiredi nangsu aisu matakai so sareroi. Hairiba nangdi nupaga mata koidrabo. Palngak pa haiba hangkok hanuba manbadu na ichalsa. Yam thina otpiramdana. Hoida, mangonda laidaw sarupudi, aingonda laiba na di paida, kone. Yanggoi sana noklaga. Aibu kari hayo haiba no danong saba. Nong saba na. Ado maduso nungairaroidaba. Mihul ama kanna chongi haujikse aisi. Lairimbi ama ongnarakpaman kreda. Wari liyodana tasi. Love at first sight cha. Aidi sukta ay thazirakdaba mini. Nang nasu hena khangiduni. Icham cham na di ui. Mabuk puraga lakpani. Danong saba. Nangdi mabuk anaba yenge di haidraga. Tagat tekpi masu oina yenglaga laaba oire. Pay. Kok pusilakpa yari kaino. Laisabi ni. Mi khangnaba leiramni leiramoy haisu khangde. Nungsi hairuraga khubak charadi kamdauba. Haima, adukire leiradi kamai tawdoiba. Nong sabana laknaduna hairi. Nangsu yai kaino. Adum hong taridana. Danong saba, nang simaba. Kari upay leirige. Aina sarami mathasiga nang laaga pura phagi ni onthokhrisi. Phatrose, aikhoidi stress free gi mini. Line tamba ama lakjarani. Adumaina khandokpana phadoi jala. Nungai ni hinga hairadine, nungai thokpa tamba tabani. Hoine, adusu chummini. Ado, aikhoi tausibu kamdaurige. Magi suwari saning bane aisi. Danong saba, aidi mase sum jingnari. Haidi Mase, amumuk manguraga thasadaba mafamda hekta leirambagumba. Khalludaba mafamdagi thoklakpagumba hekta tawi. Tasingna magi sibu walsu loina phenching tawba haurabani. Camera su mafam khuding thetpa hauri. Kaigino, mana dumna tawride. Ai ngasidi magamtang unaramge. Hoi danong saba. Asumna nong sabana mayum halamdaida kaifagi manakta changai. Kaifadu tumin phammaga phaklang da munna yenglaga leirami. Nong saba phampham leiri tuda phammaga. Kaifa mamai lei thoraklaga yengai. Kaigino, karaidano, nangni hek jalido. Kaifadu khumakte. Ai kanamta da hairoi, promise. Hairo. Kaigino nangni hek jalido. Karim khumakte. Nong saba kanararoi khalla mali. Tapna haugatlaga kadudagi thokre. Kaifa haujiktada nong sabada mamai khazik leithoklaga yengai. Nong saba yanggoi sanagi manakta changaktuna. Aina hangbada sukarimta khumakti. Magi hidak langthakduri changnaina dum chaw haiba yariba natra. Yanggoi sana karigomba ama khalaktuna kaifagi romda tumina thamamba CCTV camera dugi footage tu yengi. Danong saba. Yanggoi sanana kaurakpaduda nong saba so sangshilakduna karino haina yengakpadadi uri. Yanggoi sanana natraga nursing na hidak pijaramlaba matung makhoi hek thokhibaga kaifana mayadagi othoklakpado. Yanggoi sanaga nong sabaga do yengne. Nong sabana magise arunba amadi leiri. Khara kupna sinaraga asingbadu khangdoknabu honadaba yararoi. Yanggoi sanadi wa amata hairakhidre tumin wakhal amada mangduna lei. Nong sabana hey yamna khanjiluranu si kaishoiramoi phari ai sumok haidokhragi hayeng la hangchila muglaki. Hoida nong saba chatkre. Yanggoi sana paukhum phangdaba wahang mayamna masasi yomlami. Loijingdu Laishilembi hoida su hanjinda mayumda su chatta hotel amada oina leirami. Saurini haiduna Laishilembi ki number du su block thamjin khrabani. Laishilembi su magi number dagi tawbada chattabaduda mamagi number dagi WhatsApp da mama na hangba saduna message tharami. Loijing su message to sin phawba tawdabida thanami. Laishilembi sauningbada nattana warauba su hena phawrakli. Manasu Loijing ki number do block tawshinki. Loijing ga Laishilembi ga ki paw pumba Loijing ki mama di khangami. Mana pamlibadu phangdawri khanbada haraurami. Tasingna luhongbasi madi sukpam hek pamkhidabani. Adugi mathakta amuk machabu puraga chatkibasina
ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯗꯕ ꯄꯥꯝꯗꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯅꯣꯝꯕꯤ ꯑꯃꯗ ꯁꯦꯜ ꯄꯤꯔꯒ ꯏꯃꯨꯡꯒꯤ ꯄꯥꯎ ꯂꯣꯟꯅ ꯂꯣꯟꯅ ꯈꯪꯗꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯐꯣꯟꯗꯨ ꯊꯝꯅꯔꯒ ꯑꯩꯅ ꯀꯥꯞꯄꯇꯦꯅꯕꯨ ꯄꯥꯟꯗꯦ ꯍꯥꯏꯕ꯭ꯔꯥ? ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤ꯫ ꯍꯩ ꯅꯣꯏ ꯀꯅꯥ ꯂꯩ? ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯃꯇ ꯂꯩꯔꯨ ꯂꯥꯎ, ꯉꯥ ꯆꯥꯁꯤ ꯉꯁꯤꯗꯤ꯫ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯂꯒ ꯏꯅꯝꯕꯦꯝ ꯀꯧꯕ꯭ꯔꯣ? ꯁꯤꯅꯅꯦ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯁꯨ, ꯉꯥ ꯆꯥꯁꯤ꯫ ꯍꯣꯏ ꯏꯅꯝꯕꯦꯝ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨ ꯄꯩꯁꯥꯗꯨ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯑꯣꯂꯤꯕꯤꯌꯥꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯂꯣꯏꯖꯤꯡꯒꯤ ꯃꯃꯥꯅ ꯉꯁꯤꯗꯤ ꯉꯥ ꯆꯥꯁꯤ ꯀꯣꯏꯕꯦꯝꯃ꯫ ꯀꯔꯤ ꯂꯩꯒꯦꯅꯤꯅꯦ? ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯅꯦꯍꯦ, ꯑꯗꯨꯒꯤꯅꯤꯅꯦ꯫ ꯀꯔꯤ ꯄꯥꯎꯅꯣ? ꯂꯣꯏꯖꯤꯡꯒꯤ ꯃꯃꯥꯅ ꯇꯝꯕꯗꯒꯤ ꯑꯣꯂꯤꯕꯤꯌꯥꯁꯨ ꯈꯪꯂꯝꯃꯤ꯫ ꯅꯤꯅꯦ ꯑꯗꯨꯕꯨ ꯁꯣꯏꯗ꯭ꯔꯕ ꯖꯥꯠꯂꯅꯦ? ꯑꯩꯗꯤ ꯊꯥꯖꯕꯗꯤ ꯉꯝꯗꯦ꯫ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯩ ꯃꯥꯕꯨ ꯏꯃꯧꯅꯦ ꯍꯥꯏꯅ ꯈꯟꯕ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯑꯩꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯖꯕꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯑꯣꯂꯤꯕꯤꯌꯥꯗꯨ ꯋꯥ ꯉꯥꯡꯗꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯥꯏ ꯅꯣꯟꯊꯈꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯂꯨꯍꯣꯡꯉꯅꯤ ꯍꯥꯏꯅ ꯏꯃꯥꯟꯅꯕꯤ ꯑꯃꯗꯤ ꯃꯔꯤ ꯃꯇꯥꯒꯤ ꯃꯥꯡꯗ ꯇꯧꯔꯝꯂꯒ ꯂꯨꯍꯣꯡꯕ ꯇꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯈꯤꯕ ꯏꯀꯥꯏꯕ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤꯅꯤꯅꯦ꯫ ꯄꯨꯝꯅꯃꯛꯁꯤꯗ ꯅꯤꯅꯦꯗꯤ ꯂꯥꯟꯗꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯩꯔꯛꯄꯅꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯅꯨꯄꯤ ꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯃꯤꯠꯇ ꯃꯆꯥꯁꯨ ꯎꯗ꯭ꯔꯤ꯫ ꯏꯆꯥ ꯅꯨꯄꯥꯁꯤꯒꯤ ꯙꯥꯔ ꯃꯨꯠꯄꯗꯤ ꯌꯥꯔꯣꯏ꯫ ꯃꯃꯥ ꯑꯩꯅ ꯌꯥꯍꯜꯂꯣꯏ꯫ ꯅꯪꯁꯨ ꯄꯪꯒꯅꯨ꯫ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩꯕꯅꯤ꯫ ꯅꯪꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯂꯩꯈ꯭ꯔꯕꯗꯤ ꯌꯥꯔꯦ꯫ ꯁꯤꯡꯉꯨꯀꯣ ꯁꯤꯡꯉꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯣꯂꯤꯕꯤꯌꯥꯗꯨ ꯈꯪꯉꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯃꯛꯏ꯫ ꯂꯟ ꯂꯩꯃꯗꯨ ꯃꯄꯥꯅ ꯈꯨꯂꯪꯒꯤ ꯁꯦꯜ ꯂꯧꯁꯤꯜꯂꯝꯕꯗꯨꯅ ꯆꯠꯇ ꯌꯥꯗ꯭ꯔꯗꯨꯅ ꯄꯛꯆꯥꯎꯍꯣꯏꯒꯤ ꯂꯧꯕꯨꯛꯇ ꯂꯩꯀꯥꯏꯒꯤ ꯃꯅꯝꯃ ꯑꯃꯒ ꯂꯥꯛꯃꯤꯟꯅꯩ꯫ ꯃꯅꯝꯃ ꯑꯗꯨꯅ ꯃꯥꯏ ꯄꯛꯆꯥꯎ ꯍꯥꯏꯁꯤꯅꯅꯦ ꯅꯨꯄꯤ ꯑꯩꯈꯣꯏꯒ ꯅꯨꯄꯥꯒ ꯃꯇꯝ ꯆꯞ ꯃꯥꯟꯅꯅ ꯁꯨꯕ ꯊꯕꯛꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯗꯩꯗꯤ ꯁꯦꯜ ꯀꯛꯍꯧꯗꯣꯏꯗ ꯍꯣꯠꯅꯗꯅ ꯂꯩ꯫ ꯂꯩꯇꯗꯅ ꯂꯥꯛꯑꯕꯅꯤꯀꯣ, ꯑꯩ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅꯦ ꯏꯅꯝꯃ, ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯉꯣꯟꯗꯒꯤ ꯀꯛꯇꯣꯏꯒꯤ ꯇꯧꯔꯤꯗꯣ꯫ ꯃꯣꯏ ꯏꯅꯥꯛ ꯈꯨꯟꯕꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯪꯕ ꯅꯠꯇꯦꯗ꯫ ꯑꯩꯁꯨꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯁꯦꯜ ꯂꯧꯊꯣꯛꯑꯝꯕꯒꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯂꯥꯛꯏꯅꯦ꯫ ꯃꯁꯛꯇꯨ ꯎꯅꯤ ꯈꯟꯕꯗꯗꯤ ꯀꯔꯥꯏꯗꯅꯣꯃ ꯂꯩꯊꯍꯧꯔꯁꯤꯔ ꯈꯜꯂꯤꯕꯅꯤ꯫ ꯐꯤꯁꯨ ꯂꯣꯏꯈꯤꯕ ꯃꯇꯥꯡ ꯑꯣꯏꯕꯒꯤ ꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯅꯞꯇ꯭ꯔꯕ꯫ ꯑꯗꯨꯅꯅꯦ ꯋꯥꯖꯥꯎ ꯉꯥꯡꯗꯅ ꯅꯪꯒꯤ ꯁꯦꯜꯗꯣ ꯄꯤꯔꯛꯀꯦꯁꯦ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯍꯦꯛ ꯉꯝꯃꯔꯣꯏꯗꯕ꯫ ꯃꯅꯝ ꯑꯗꯨ ꯅꯣꯛꯂꯒ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯤꯅꯦ꯫ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯃꯔꯣꯜ ꯑꯃ, ꯃꯥꯅ ꯂꯧꯔꯨꯔꯗꯤ ꯃꯥ ꯑꯣꯏꯅ ꯆꯠꯄꯗꯤ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ? ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯕ ꯉꯁꯤꯒ ꯅꯨꯃꯤꯠ 4ꯅꯤꯃꯨꯛ ꯁꯨꯔꯝꯃꯅꯤ꯫ ꯒꯥꯔꯤꯁꯨ ꯆꯠꯇ꯭ꯔꯕꯅꯤꯅ ꯁꯦꯜꯁꯨ ꯄꯥꯏꯗ꯭ꯔꯦ꯫ ꯈꯪꯗꯦꯗ ꯏꯅꯝꯃ, ꯍꯤꯡꯕꯁꯦ ꯑꯁꯨꯛ ꯌꯥꯝ ꯂꯨꯔꯝꯅꯤ ꯍꯥꯏꯕ ꯈꯪꯉꯝꯃꯕ ꯑꯩꯅꯦ ꯁꯨꯡꯄꯣꯛ ꯍꯦꯛ ꯄꯣꯛꯂꯛꯑꯝꯃꯣꯏ꯫ ꯁꯩꯇꯅ ꯁꯥꯈꯤ, ꯕꯤꯗ꯭ꯌꯥ ꯁꯥꯈꯤ, ꯏꯃꯥ ꯀꯝꯕꯤ ꯃꯩ ꯉꯧꯗꯨꯅ ꯆꯥꯗꯅ ꯁꯤꯒꯦ꯫ ꯅꯪꯒ ꯂꯩꯔꯗꯤ ꯑꯩꯁꯦ ꯅꯣꯛꯄꯗ ꯄꯨꯛꯀ ꯂꯣꯏꯅ ꯄꯣꯛꯈꯥꯏꯕ꯭ꯔꯥ ꯈꯪꯗꯦꯀꯣ꯫ ꯀꯔꯤꯅꯣ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯣ? ꯀꯥꯏꯗꯩꯅꯣ? ꯈꯪꯗꯦꯗ, ꯑꯩꯁꯨ ꯊꯣꯛꯂꯛꯄꯅꯤ꯫ ꯅꯣꯛꯇꯅ ꯂꯩꯗꯧꯅꯤ ꯏꯅꯝꯃ, ꯅꯣꯛꯄꯅ ꯍꯛꯆꯥꯡ ꯌꯥꯝ ꯐꯍꯟꯈ꯭ꯔꯖꯥꯠꯅꯤ꯫ ꯌꯥꯔꯦꯃꯤ ꯅꯪꯕꯣ, ꯁꯤꯕ ꯇꯥꯔꯦ ꯑꯩ꯫ ꯁꯤꯗꯤ ꯁꯤꯈꯤꯅꯨꯍꯦ, ꯑꯩ ꯕꯗꯅꯥꯝ ꯆꯥꯕꯒ ꯉꯝꯃꯣꯏ꯫ ꯃꯁꯤꯗꯤꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯥꯛꯄꯅ ꯃꯐꯝꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯝꯃꯝꯃꯤ, ꯊꯕꯛꯁꯨ ꯍꯧꯅꯔꯝꯂꯤ꯫ ꯂꯂꯩꯃꯒ ꯃꯧꯗꯨꯒꯁꯨ ꯑꯗꯨꯝ ꯌꯥꯎꯁꯤꯜꯂꯤ꯫ ꯄꯛꯆꯥꯎꯗ ꯅꯨꯄꯥ ꯑꯃꯅ ꯅꯪꯕꯨ ꯑꯁꯤ ꯁꯨꯝ ꯌꯥꯎꯍꯜꯂꯗꯣꯏꯔꯣ? ꯀꯛꯐꯩꯅꯒ ꯑꯃꯨꯛ ꯆꯤꯛꯇꯅꯅꯦ꯫ ꯉꯥꯏꯈꯣ, ꯃꯤꯅꯠ 10-20 ꯁꯨꯖꯔꯁꯅꯨ꯫ ꯍꯧꯕꯒ ꯀꯧꯈꯠꯂꯗꯤ ꯃꯌꯥꯝꯁꯤꯅ ꯀꯔꯤꯅꯣꯝ ꯈꯟꯈ꯭ꯔꯅꯤ꯫ ꯍꯣꯔꯦꯟꯅꯦ ꯍꯩꯊꯥ ꯄꯣꯊꯥ ꯊꯤꯜꯂꯛꯄꯩꯗꯨꯗ ꯑꯗꯨ ꯁꯦꯝꯃꯨ ꯂꯥꯎ ꯍꯥꯏꯔꯒ ꯑꯣꯏꯅ ꯀꯧꯈꯠꯂꯒꯦ꯫ ꯌꯥꯏꯌꯦ, ꯅꯪꯒꯤ ꯀꯧꯇꯣ ꯑꯩꯅ ꯌꯥꯏ꯫ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯤ ꯖꯥꯠꯅꯤꯅꯦ꯫ ꯀꯩꯅꯣꯅꯦ ꯑꯗꯨꯕꯨ ꯋꯥ ꯑꯣꯏꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯩꯅ ꯃꯄꯥꯗ ꯊꯥꯗꯔꯤꯕ ꯃꯌꯥꯝꯁꯦ ꯀꯩꯒꯤꯅꯣ ꯈꯜꯂꯣꯗꯅ꯫ ꯅꯪꯗꯤ ꯑꯪꯀ ꯌꯥꯝ ꯂꯤꯡꯉꯝꯃꯤꯅꯦ꯫ ꯍꯣꯠꯅꯧ꯫ ꯑꯗꯣ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯅꯨꯄꯤꯒꯅꯤꯀꯣ, ꯃꯄꯥꯒ ꯅꯠꯇꯦꯀꯣ, ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ꯫ ꯌꯥꯗꯕ ꯌꯥꯒꯗ꯭ꯔꯅꯦ? ꯑꯩꯅ ꯃꯄꯥꯗ ꯊꯥꯗꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯤꯡꯉꯛꯎ ꯍꯥꯏꯕꯗ ꯀꯩꯁꯨ ꯉꯝꯃꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯥ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯈꯜꯂꯒ ꯌꯦꯡꯉꯨ꯫ ꯍꯣꯏ, ꯋꯥꯈꯜ ꯐꯕꯅ ꯐꯔꯦ꯫ ꯀꯅꯥ ꯈꯪꯕ ꯃꯥꯒꯤ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯕ ꯑꯃ ꯃꯥꯏꯅ ꯂꯩꯖꯔꯝꯃꯅꯤ꯫ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯅꯪꯁꯦ, ꯃꯤꯒꯤ ꯋꯥꯈꯜꯒꯤ ꯕꯤꯠ ꯊꯨꯗꯦꯛꯄ ꯌꯥꯝꯅ ꯍꯩꯈ꯭ꯔꯦ꯫ ꯁꯨꯝ ꯍꯥꯏꯕꯅꯤꯗ, ꯅꯪꯕꯨ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯅꯨꯗ꯫ ꯑꯗꯣ ꯅꯪꯒꯤ ꯈꯨꯂꯪꯒꯤ ꯁꯦꯜ ꯃꯄꯥꯅ ꯂꯧꯔꯝꯃꯦ ꯍꯥꯏꯗꯅ
ꯃꯄꯥꯒꯤ ꯃꯍꯨꯠꯇ ꯂꯥꯛꯏꯁꯤꯅꯗꯤ ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯤꯡꯉꯛꯀꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯤꯗ꯫ ꯄꯛꯆꯥꯎꯗꯨ ꯃꯃꯥꯟꯅꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯌꯥꯝꯗꯨꯒꯤ ꯍꯩꯊꯥ ꯄꯣꯊꯥ ꯊꯤꯜꯂꯛꯄꯗꯨꯗ ꯄꯛꯆꯥꯎꯅ ꯂꯂꯩꯃ, ꯅꯪ ꯑꯝꯇ ꯀꯥꯈꯠꯂꯣ, ꯑꯗꯨꯒ ꯆꯥꯅꯕ ꯁꯦꯝꯕꯁꯦ ꯑꯝꯇ ꯌꯥꯎꯁꯤꯜꯂꯨ ꯂꯥꯎ꯫ ꯂꯟꯂꯩꯃꯗꯨ ꯃꯅꯝꯃꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯑꯁꯤꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯅꯪ ꯊꯕꯛ ꯇꯧꯕꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯌꯦ, ꯆꯠꯂꯣ ꯆꯠꯂꯣ, ꯑꯩꯈꯣꯏꯅ ꯃꯁꯤꯃꯛ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯟꯂꯩꯃꯗꯨ ꯀꯥꯈꯠꯂꯛꯂꯒ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯆꯥꯅꯕ ꯁꯦꯝꯃꯤꯗꯨ ꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ꯫ ꯂꯟꯂꯩꯃꯗ ꯃꯅꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯥꯡꯁꯨ ꯀꯨꯏꯗ꯭ꯔꯦ, ꯀꯣꯏꯕꯒ ꯆꯠꯂꯣꯏꯗ꯭ꯔꯣ ꯅꯪꯕꯣ? ꯄꯨꯕꯤꯅꯕ ꯃꯤꯒ ꯂꯩꯇꯦꯗ ꯏꯅꯝꯃ, ꯌꯨꯝꯗ ꯈꯦꯆ꯭ꯔꯤ ꯍꯧꯔꯒ ꯎꯇꯤ ꯑꯃꯒ ꯆꯥꯔꯒ ꯂꯩꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯄꯨꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯔꯤꯗꯨꯕꯨ ꯑꯩꯕꯨ ꯊꯥꯖꯧ ꯍꯥꯏꯔꯤꯔꯅꯦ? ꯐꯖꯕ ꯈꯨꯗꯤꯡꯃꯛ ꯃꯄꯨ ꯄꯥꯜꯂꯝꯅꯤ ꯈꯟꯕꯗꯨꯗꯤ ꯂꯥꯜꯂꯣꯏꯗ꯭ꯔꯣ ꯏꯅꯝꯃ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯄꯛꯆꯥꯎꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯂꯥꯛꯏꯅꯣ ꯅꯪꯕꯨ? ꯃꯥꯃ ꯂꯩꯕꯥꯛ ꯆꯥꯎꯁꯨ ꯃꯁꯥ ꯉꯝꯗꯦꯅ ꯇꯥꯏ꯫ ꯂꯟꯂꯩꯃ ꯄꯛꯆꯥꯎꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯇꯥ ꯄꯛꯆꯥꯎ, ꯅꯪꯒꯤ ꯋꯥꯗꯣ ꯅꯁꯥ ꯅꯊꯟꯗ ꯇꯥꯕ ꯌꯥꯔꯤꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣ꯫ ꯅꯪ ꯋꯥꯅꯤꯅ ꯍꯥꯏꯕꯅꯤꯅꯦ ꯑꯄꯪꯕꯤ, ꯀꯔꯤꯅꯣ? ꯋꯥꯗꯦꯗ, ꯁꯤꯒꯨꯝꯕꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯃꯤꯒꯤ ꯁꯦꯜ ꯂꯧꯁꯤꯜꯂꯒꯕꯨ ꯋꯥꯏ ꯍꯥꯏꯗꯅ ꯇꯣꯛꯄ ꯌꯥꯕ꯭ꯔꯣ? ꯀꯔꯤꯅꯣ? ꯑꯗꯣ ꯅꯪꯗꯤ ꯃꯤꯇꯣꯞ ꯅꯠꯇꯦꯗꯅ꯫ ꯃꯤꯇꯣꯞ ꯅꯠꯇꯦ ꯍꯥꯏꯕꯅꯤꯅ ꯐꯔꯦ, ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯑꯋꯟꯄꯣꯠꯇꯨ ꯇꯥ ꯄꯛꯆꯥꯎꯗ ꯂꯩꯍꯜꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯟꯂꯩꯃꯗꯨ ꯅꯣꯛꯏ꯫ ꯄꯛꯆꯥꯎꯗꯨ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗꯕꯒꯤ ꯏꯒꯥ ꯏꯒꯥ ꯇꯧꯔꯒ ꯂꯩ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯀꯧꯔꯛꯄꯗꯨꯗ ꯆꯠꯇ ꯌꯥꯗꯗꯨꯅ ꯆꯠꯈꯤ꯫ ꯄꯛꯆꯥꯎ ꯆꯠꯈꯤꯕꯒ ꯂꯟꯂꯩꯃꯅ ꯃꯅꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯩꯅ ꯀꯔꯤꯝ ꯈꯪꯉꯔꯣꯏ ꯁꯤꯅꯤ꯫ ꯃꯥꯅ ꯈꯟꯖꯔꯤꯁꯦ ꯐꯔꯝꯃꯅꯤ ꯑꯁꯤ ꯑꯣꯏꯔꯗꯤ ꯏꯔꯤꯛ ꯍꯦꯛ ꯂꯤꯛꯄ ꯃꯥꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒ ꯁꯥꯔꯗꯅ ꯅꯣꯛꯇꯨꯝ ꯅꯣꯛꯁꯤꯟꯅꯤꯡꯉꯦ ꯃꯃꯥꯏꯁꯤꯗ꯫ ꯃꯊꯥ ꯁꯥꯔ ꯆꯠꯈ꯭ꯔꯦꯗꯅ ꯁꯦ꯫ ꯂꯟꯂꯩꯃꯗꯨ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯝꯅ ꯊꯕꯛ ꯂꯣꯏꯔꯒ ꯃꯅꯝ ꯑꯗꯨꯒ ꯄꯨꯟꯅ ꯑꯃꯨꯛ ꯍꯜꯂꯛꯃꯤꯟꯅꯔꯤ꯫ ꯂꯝꯕꯤꯗ ꯄꯥꯠꯇ ꯊꯔꯣ ꯊꯝꯕꯥꯜ ꯁꯥꯠꯂꯤꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯊꯣꯛꯂꯒ ꯊꯝꯕꯥꯜ ꯍꯦꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯀꯥꯔ ꯑꯃ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯈꯥꯝꯃꯛꯄꯗꯨꯗ ꯂꯟꯂꯩꯃ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯛꯏ꯫ ꯒꯥꯔꯤꯗꯒꯤ ꯅꯣꯡꯁꯥꯕ ꯀꯨꯝꯃꯛꯄꯗꯨꯗ ꯂꯟꯂꯩꯃꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯅꯣꯡꯁꯥꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯟꯂꯩꯃꯒ ꯂꯥꯛꯃꯤꯟꯅꯕꯤ ꯃꯅꯝ ꯑꯗꯨꯅ ꯅꯥꯀꯣꯡ ꯃꯌꯥꯗ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅꯣ ꯁꯤꯕꯨ ꯂꯟꯂꯩ? ꯗꯣꯛꯇꯔꯅꯦ, ꯅꯪꯒ ꯈꯪꯅꯕ꯭ꯔꯣ? ꯂꯟꯂꯩꯃꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩ ꯅꯣꯡꯁꯥꯕꯅ ꯂꯧꯕꯨꯛ ꯆꯠꯂꯣꯏꯔꯣ ꯅꯪꯕꯣ? ꯍꯣꯏ, ꯗꯣꯛꯇꯔꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯀꯔꯤ ꯀꯥꯎꯔꯝꯃꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯑꯃꯨꯛ ꯌꯦꯡꯖꯩ꯫ ꯅꯣꯡꯁꯥꯕ ꯈꯨꯝꯗꯦ, ꯃꯕꯨꯛ ꯅꯤꯡꯗꯅ ꯊꯃꯣꯏ ꯀꯥꯎꯔꯝꯃꯤ꯫ ꯂꯟꯂꯩꯃꯗꯨ ꯅꯣꯡꯁꯥꯕꯅ ꯈꯨꯝꯃꯛꯇꯕꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅꯗꯤ ꯈꯜꯂꯤ꯫ ꯃꯔꯨꯑꯣꯏꯕ ꯆꯦ ꯑꯃ ꯅꯣꯏꯒꯤ ꯀ꯭ꯂꯕꯇꯒꯤ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯂꯧꯔꯕ꯭ꯔꯣ? ꯆꯠꯂꯨꯈꯤꯗꯣꯏꯔꯣ? ꯂꯧꯔꯤ꯫ ꯐꯠ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯂꯟꯂꯩꯃꯅ꯫ ꯗꯣꯛꯇꯔ, ꯊꯔꯣꯏ ꯆꯥꯕ ꯍꯩꯅꯕ꯭ꯔꯥ? ꯄꯤꯔꯛꯀꯦ꯫ ꯌꯥꯏꯅꯦ, ꯍꯥꯎꯕꯅꯤꯅꯦ ꯊꯔꯣꯏꯁꯦ꯫ ꯏꯅꯝꯃ, ꯆꯦꯈꯥꯎ ꯌꯥꯎꯈꯤꯕꯗꯥꯏꯅꯦ, ꯑꯝꯇ ꯄꯤꯕꯤꯔꯣ꯫ ꯁꯤꯗ ꯍꯥꯞꯄꯣꯁꯦ꯫ ꯀꯔꯝꯕ ꯃꯇꯝꯗꯕꯨ ꯈꯨꯜꯂꯤꯕ ꯊꯔꯣꯏꯅꯣ ꯕꯥꯜꯇꯤꯟ ꯑꯃ ꯇꯪꯈꯥꯏ ꯍꯦꯟꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯈꯨꯠꯅ ꯍꯥꯞꯄꯒ ꯆꯦꯈꯥꯎꯗꯨ ꯀꯤꯁꯤꯜꯂꯒ ꯅꯣꯡꯁꯥꯕꯗ ꯄꯤꯔꯛꯏ꯫ ꯅꯣꯡꯁꯥꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯧꯔꯒ ꯅꯈꯣꯏ ꯑꯕꯣꯛꯇꯣ ꯏꯝꯐꯥꯜꯗ ꯑꯣꯏꯅ ꯂꯥꯛꯂꯒ ꯌꯦꯡꯂꯁꯤ, ꯑꯩ ꯃꯇꯦꯡ ꯇꯧꯒꯦ꯫ ꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯤ, ꯅꯪꯅ ꯂꯥꯛꯑꯝꯗꯥꯏꯗ ꯄꯥꯎ ꯐꯥꯎꯔꯛꯑꯣ꯫ ꯂꯟꯂꯩꯃ ꯃꯈꯨꯠꯇꯨ ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯨꯗ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯁꯦꯖꯦꯠꯇꯨ ꯂꯧꯔꯒ ꯍꯣꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯇꯦꯡ ꯇꯧꯕꯤꯕꯒꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯁꯥꯕꯗꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ꯫ ꯂꯟꯂꯩꯃ ꯊꯧꯈ꯭ꯔꯤꯕ ꯒꯥꯔꯤꯗꯨꯗ ꯑꯃꯨꯛ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯆꯦ ꯃꯆꯦꯠꯇꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯅꯝ ꯑꯗꯨꯅ ꯍꯩꯃꯥ, ꯈꯔ ꯌꯦꯡꯉꯗꯤ ꯌꯥꯔꯦꯅꯦ, ꯆꯠꯂꯁꯤꯗꯅ꯫ ꯌꯦꯡꯗꯦꯍꯦ, ꯀꯩꯅꯣ ꯏꯅꯝꯃ? ꯌꯥꯔꯦ ꯂꯥꯛꯑꯣ꯫ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯗꯣ ꯏꯅꯝꯃ, ꯍꯧꯖꯤꯛꯀꯤ ꯗꯣꯛꯇꯔꯗꯣ ꯃꯕꯨꯛ ꯐꯕ ꯃꯥꯟꯕ꯭ꯔꯥ? ꯃꯔꯧ ꯂꯩꯗ ꯅꯪꯒꯤ ꯋꯥꯉꯥꯡꯁꯦ꯫ ꯀꯔꯤ ꯈꯜꯂꯤꯅꯣꯅꯦ ꯏꯆꯟꯕꯣ? ꯀꯩꯁꯨ ꯈꯟꯗꯦ ꯏꯅꯝꯃꯁꯤꯃ꯫ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯟꯂꯩꯃꯗꯨ ꯆꯪꯈ꯭ꯔꯦ꯫ ꯃꯅꯝ ꯑꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯌꯨꯝꯗ ꯆꯪꯈꯤ꯫ ꯂꯟꯂꯩꯃꯒ ꯅꯣꯡꯁꯥꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯍꯧꯕ ꯄꯛꯆꯥꯎ ꯃꯊꯃꯣꯏꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯀꯅꯤ ꯈꯟꯖꯕ ꯁꯥꯏ꯫
Hai kita ngairi pamom tingbi na basi khudak ta dum uhalai ne tawrisha. Pakchau saune yengamaga chatki mama na batuna matung da sol hawi. Phudit tamang jong chong basidi. Masak ne na hangoi ta gari na takhai ramadu hikmala dana. Lakshba lai lai asum na pakchau ki matung inai ki. Nong sabana tharoi pairaga changakpadu ubada mamana. Handaksi aiki ichasi inchang napi ahaw ba yamna puraida. Pibiraknaba miga leirabrane nangbo. Napana marol ama. Wa ayaw sinadringai purakpa yarabadi kokpo sila odana nangbo. Ima ihadri haudri adoini. Ado oiragana yanggoi sanado chengkro hayudana. Masu leidabanini. Ama koirambaduna pura toxic oiba. Adalaido sarukpadi ain lobana phaba. Thorai machasidi nangisi kanchinba amadi yaurine. Adoi wana timi achumba singbudo haibane aidi. Nongsabagi mamado machada yengduna noklai. Yanggoi sanado tumba yadraduna oida amuk yeta amuk cheplagalai. Magi kada mi chatpagi makhol tabaduda phamungdagi kumaaga thongdu tapna hangaga thoklai. Mi ama toilet leiriba adomda chakhibaduda masu matungda inari. Wal mapada lepliba midugi lengjumda makutna tapphai. Lepliba midusu mamai leithoklaga yengai. Yanggoi sana oiramliba miduda munna yenglaga lei. Bimol oiraga leirami. Adumna leiringai waldudagi kaifa song tharakpaduda yanggoi sanana. Nangdi karaida chatluiba? Kaifa bimolda amuk yanggoi sanada mugingai. Aina hangisi nangondane. Aina hangba khumai hairagana police da takpadari. Kaifa yanggoi sanagi waduda nokmi oina tawrai. Yanggoi sanadi nupa magi matawduda sauningba hinman kibana makhutna pairiba phone duda kanadana tawge tawbaga kaifana phone du phatmunki. Yanggoi sana phone du kaifadagi lawna bahotnei adubu ngamamde. Kaifana yanggoi sanagi khudang du pairaga jingduna purai. Yanggoi sanasu makhut da sunan thokna bahotnei adubu ngamamde.